Pani to wow क्या है ये खुम चाटो बिती tui to chele tu chiga pani makada my Hi ma'am, good morning. Kuira matungda igi anova video sida ma'am butaram noksari ma'am kamai taunari da ma'am kuire ko ina blog semda base do ngasi se ushoi iron ge taure bako ushoi sem ushoi gi matam di loisale do koi se bazar de le ko na bajum gi nate aba do sem khotna loire soy amaga ngatop amaga taurani ado asi nimitigi kai tawbado ma'am da mathang makha taba matek dum yinga ke ma'am dum yengminasiko do ma'am kuire bako angang su masanamda leiba isu masanamda nuaitana dum leibadagi dum kuire ba ina blog thangata base do ngasidi amuk thangatle do ma'am yengminasi singba zainani sigana hawa yel manam nungsina le samdo nga pani nga sonda sami sigala ire pangaira haji ai kana tawagi ngatop tawagi janam do lian ge tawre janam se ko jamna budi kana tawdri se marakta hangam thajan hangam chongale haji janam le lage Sile ma'am ai ngatop to sile ire se mun bagi matang yore lakse kuire ba koina lok thangata base pi lok bada pi tu pathora bani nungsha samani na khudai ga se loi wow gura kaina phanek se an lok se lagentra si phanek se nungsha da loi wow kita ma'am se lok thung dai tawira kainam tawre khanau se yam sathina nare sina joisana gi bedsheet ni do nungsha se jam sathina sai ba ko dari yama khonge net panam de saman ni na sare ma'am asigi blue color gi prajita se ngasi salam me abako angau bamta anamba sa de ba ko jumda ngasi de salam me de makran ko mare
ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯁꯤꯁꯦ ꯑꯁꯤ ꯃꯆꯨꯁꯦ ꯋꯥꯏꯠ ꯀꯂꯔꯁꯤꯅ ꯁꯥꯠꯄ ꯍꯦꯜꯂꯤ ꯑꯗꯣ ꯁꯤꯒ ꯄꯨꯟꯅ ꯃꯔꯨꯁꯦ ꯄꯨꯟꯅ ꯍꯨꯟꯖꯟꯈꯤꯕꯅꯦꯕ ꯉꯁꯤꯗꯤ ꯃꯥ ꯁꯤ ꯁꯥꯠꯂꯝꯃꯦ ꯑꯗꯒꯤꯁꯦ ꯑꯇꯣꯞꯄ ꯑꯃꯨꯛ ꯁꯥꯠꯇ ꯃꯥꯜꯂꯦ ꯁꯤ ꯇꯧꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯡꯊ꯭ꯔꯩꯁꯦ ꯍꯤꯡꯉꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏꯕꯀꯣ ꯊꯣꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯁꯦ ꯐꯝꯅ ꯅꯨꯡꯁꯤꯠ ꯂꯥꯡꯉ ꯂꯩꯔꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯇꯤꯠ ꯆꯩꯅꯦꯕꯀꯣ ꯑꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯄꯇꯤꯠ ꯆꯩ ꯁꯤꯗꯣꯔꯤꯕꯅꯤ ꯀꯛꯅꯁꯦ ꯊꯝꯃꯦꯁꯦ ꯃꯀꯛ ꯇꯧꯔꯛꯀꯅꯤ ꯂꯣꯕꯥꯞꯁꯤ ꯌꯦꯡꯉꯨꯁꯦ ꯄꯤꯁꯛ ꯄꯤꯛꯅ ꯂꯣꯕꯥꯞꯁꯦ ꯀꯦꯜꯂꯦꯕ ꯂꯣꯕꯥꯞꯁꯦ ꯀꯦꯜꯂꯦ ꯁꯤ ꯊꯝꯃꯦ ꯑꯗꯨꯅ ꯑꯗꯣ ꯑꯩꯅ ꯃꯣꯔꯣꯛ ꯃꯁꯤꯡꯒꯥꯁꯦ ꯑꯗꯨꯝ ꯊꯥꯗꯔꯦꯕ ꯀꯪꯉꯒ ꯑꯗꯨꯝ ꯃꯔꯥꯏ ꯑꯗꯨꯝ ꯍꯧꯖꯔꯅꯤ ꯍꯥꯏꯅ ꯃꯊꯟꯇ ꯁꯤꯅꯒꯤ ꯃꯣꯔꯣꯛꯅꯤ ꯃꯌꯥꯝ ꯀꯩꯅ ꯃꯤ ꯆꯥꯎꯗꯕ ꯈꯪꯗꯦꯀꯣ ꯇꯤꯟꯅꯁꯨ ꯆꯥꯊꯣꯛꯄꯤꯔꯦ ꯁꯤꯅ ꯂꯥꯡꯊ꯭ꯔꯩ ꯄꯥꯝꯕꯤ ꯍꯤꯡꯉꯦ ꯃꯇꯣꯟ ꯆꯣꯡꯈꯠꯂꯦ ꯑꯅꯧꯕ ꯂꯥꯡꯊ꯭ꯔꯩꯁꯤꯗꯤ ꯁꯨꯃꯥꯏꯅ ꯃꯀꯥꯅꯇ ꯊꯥꯔꯁꯨ ꯑꯗꯨꯝ ꯍꯤꯡꯕꯅꯦꯕ ꯁꯤ ꯃꯇꯣꯟꯁꯤꯅꯇ ꯑꯗꯨꯝ ꯌꯨꯡꯁꯤꯜꯂꯁꯨ ꯑꯗꯨꯝ ꯍꯤꯡꯕꯅꯤ ꯁꯤ ꯄꯨꯝꯅꯃꯛ ꯍꯤꯡꯉꯦ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯒ ꯐꯝꯅ ꯂꯩꯔꯦ ꯅꯨꯡꯁꯥꯁꯤꯒ ꯃꯌꯥꯝꯁꯦ ꯃꯊꯛꯇ ꯄ꯭ꯂꯦꯟ कदाई जगह कदाई उधरे ꯌꯥꯝ ꯅꯦꯝꯅ ꯄꯥꯏꯈꯤꯅꯦ ꯀꯥꯞꯄ ꯅꯝꯍꯧꯗ꯭ꯔꯦ ꯁꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩꯅ ꯑꯃꯨꯛ ꯇꯣꯞ ꯑꯃ ꯀꯥꯇꯤꯡ ꯇꯧꯗꯨꯅ ꯇꯨꯖꯔꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛ ꯀꯥꯞꯊꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯆꯨꯝꯊꯥꯡꯒꯤ ꯃꯔꯨꯅꯦꯕꯀꯣ ꯅꯨꯡꯁꯥ ꯁꯥꯕꯁꯤꯒ ꯇꯧꯐꯝ ꯆꯥꯐꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯝ ꯐꯝꯅ ꯑꯩꯁꯨ ꯑꯗꯨꯝ ꯆꯨꯝꯊꯥꯡꯒꯤ ꯐꯥꯜꯂꯒ ꯌꯥꯗꯦꯕ ꯐꯥꯜꯂꯒ ꯌꯥꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯃꯔꯨ ꯐꯨꯛꯇꯅ ꯂꯧꯈꯠꯂꯒ ꯀꯩꯅꯣ ꯇꯧꯔꯦꯕ ꯐꯥꯜꯂꯗꯤ ꯌꯥꯡꯅ ꯍꯧꯒꯠꯂꯤ ꯑꯗꯨꯗꯤ ꯃꯔꯨ ꯑꯣꯏꯅ ꯐꯨꯛꯑꯒꯦ ꯍꯥꯏꯅ ꯐꯨꯛꯇꯣꯛꯑꯦ ꯑꯁꯤ ꯑꯣꯏꯗꯤ ꯍꯧꯕꯗꯨꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯐꯨꯛꯇꯣꯛꯑꯒ ꯃꯔꯨꯁꯦ ꯂꯧꯊꯣꯛꯑꯗꯤ ꯍꯧꯕꯗꯣ ꯉꯝꯗꯦꯕꯀꯣ ꯃꯔꯨ ꯈꯛꯇꯪꯕꯨ ꯇꯥꯔꯗꯤ ꯃꯁꯤ ꯌꯥꯝ ꯁꯥꯊꯤꯑꯕ ꯃꯔꯨ ꯈꯛꯇꯪꯕꯨ ꯂꯩꯍꯧꯔꯗꯤ ꯃꯥꯁꯤ ꯌꯥꯝ ꯖꯥꯡ ꯍꯧꯒꯠꯂꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯁꯨ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯔꯦ ꯈꯔ ꯏꯪꯊꯕ ꯁꯤꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯐꯝꯅ ꯑꯩ ꯑꯗꯨꯝ ꯅꯍꯥꯟꯒꯤ ꯃꯟꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯃꯟꯕꯁꯤꯡꯗꯣ ꯃꯔꯥ ꯑꯝꯇꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁ꯭ꯋꯥꯏꯁꯦ ꯍꯨꯟꯗꯣꯛꯑꯔꯣꯏ ꯂꯝꯕꯤ ꯃꯄꯥꯟ ꯑꯁꯣꯝꯗ ꯈꯔ ꯂꯥꯞꯅꯀꯣ ꯑꯗꯨꯒ ꯍꯨꯟꯗꯣꯛꯎꯔꯒꯦꯅ ꯄꯨꯊꯣꯛꯑꯦ ꯑꯗꯨꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯩ ꯑꯃꯨꯛ ꯊꯕꯛ ꯑꯇꯣꯞꯄ ꯑꯃꯒꯤ ꯑꯃꯨꯛ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯂꯨꯈꯤꯅꯤ
Nào thì sẽ trả chưa rồi. Sân thao ở đây làm hậu chí ta nungsha gì khá ném thay đây có nungsha ném thay đây hai ta đây gì si khusa si lôi đi he si ném thay đây gì nungsha cái này sai đó má đang sai à ra đây wow wow bi mui rồi chưa bi thấy nơi đơn nó không rồi ạ mà không sốt này ôi mà hay bên na ibi lo ramu kari na si ito mà đứa đi si lo raga đi thôi chào ye i mui thọ si gai thọ ito 이러 아 아직 이 무이라 지가 이라 지가 이징 이라 ăn ra đấy 자 끼우 kêu 끼우이라 kêu 끼우이라 가잖아 파모 kêu cái 끼우이라 như vậy à 응 Lumatang Karina siya no hả ai đi rồi siguro Tigay di kanino niya cái gì Tigay di kayo na yes daw Siga Tigay di Ti daw Tigay di Ti lora kayo na Iwiro Siga Team nato siga yun Yak sino 시대라 Ish Why did you go? Panito Wow क्या हम है ये हम चाहते हैं बीती तू ही तो चले तू चिका पानी में खादा माई पे माई का जानी मत लोन तो जो है गट करे 3 मुइरो जाम ही रे बो मैं अंगा लारी में खंग लग पकाई से ले खंग लग पकाई से वादी वाहर पनिको अदो चन पिसु निसिसु है रे ना थेमा खर ताकदी आते को अदो तो है गर जानी अदो ngasiगidi मैम स्वाइसे तुम लैसनजरगे नेक्स्ट वीडियो दा तुम इनारसी दुपी नि दना 4 का औरबो मैम लाइक सब्सक्राइब तौबिदमो 4 दु नते